ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯁꯟꯁꯦ ꯕꯣꯏꯇꯣꯟꯒꯤ ꯁꯟꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯅꯦ ꯕꯣꯏꯇꯣꯟꯒꯤ ꯃꯅꯥꯛꯁꯤꯗ ꯑꯗꯒꯤ ꯕꯣꯏꯇꯣꯟꯅ ꯁꯟꯁꯤꯗ ꯍꯪꯉꯦ ꯃꯥ ꯀꯃꯥꯏ ꯇꯧꯔꯦ ꯅꯪꯅ ꯖꯪꯒꯜꯗ ꯑꯝꯇ ꯀꯣꯏꯔꯨꯒꯦ ꯆꯠꯂꯨꯒꯦꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯁꯟꯁꯤꯗ ꯍꯪꯉꯦ ꯑꯗꯒꯤ ꯁꯟꯁꯤꯅ ꯍꯥꯏꯔꯦ ꯏꯁ ꯑꯩ ꯀꯩꯒ ꯍꯤꯡꯆꯥꯕꯒꯤ ꯈꯌꯥꯠꯇ ꯇꯥꯗꯅ ꯑꯩꯁꯦ ꯁꯤꯔꯝꯗꯧꯕ ꯈꯤꯇ ꯉꯥꯏ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯉꯛꯑꯕꯅꯦ ꯌꯥꯛꯁꯦ ꯕꯣꯏꯇꯣꯟꯁꯤꯗ ꯁꯟꯁꯤꯅ ꯇꯝꯃꯦ ꯑꯗꯒꯤ ꯃꯥꯅ ꯉꯁꯥꯏ ꯊꯦꯡꯅꯔꯛꯄ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯀꯩꯀꯥꯡ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯃꯥꯅ ꯂꯣꯏ ꯂꯤꯔꯦ ꯕꯣꯏꯇꯣꯟꯁꯤꯗ ꯑꯗꯩ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯔꯁꯤ ꯁꯤꯗ ꯁꯨꯝꯕꯅ ꯂꯩꯃꯤꯟꯅꯔꯦꯅꯦ ꯃꯕꯥꯅꯤꯁꯦ ꯑꯗꯒꯤ ꯃꯥꯅ ꯁꯟꯁꯦ ꯐꯥꯖꯤꯜꯂꯒ ꯃꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯀꯣꯏꯊꯣꯛꯄ ꯄꯨꯕꯤꯒꯦꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯈꯟꯗꯅ ꯁꯟꯁꯦ ꯄꯨꯊꯣꯛꯑꯒ ꯃꯕꯥꯅꯤꯁꯦ ꯅꯣꯡꯃ ꯑꯃꯗꯤꯅꯦ ꯀꯣꯏꯕ ꯊꯣꯛꯂꯛꯄ ꯑꯗꯩꯗ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯌꯥꯝ ꯂꯥꯞꯅ ꯃꯤ ꯑꯍꯨꯝꯈꯛ ꯂꯥꯛꯄꯁꯤ ꯎꯏꯌꯦꯕ ꯃꯥꯅ ꯌꯥꯝ ꯂꯥꯞꯅ ꯂꯥꯛꯄ ꯎꯕꯁꯤꯗ ꯃꯥꯅ ꯁꯟꯁꯤꯅ ꯈꯜꯂꯦ ꯁꯟꯁꯦ ꯌꯥꯝ ꯆꯤꯡꯉꯦꯕ ꯑꯗꯩꯗ ꯑꯁ ꯑꯥꯗ ꯂꯥꯛꯏꯕ ꯃꯤ ꯑꯍꯨꯝꯁꯦ ꯑꯆꯝꯕ ꯃꯤ ꯃꯥꯟꯗꯦꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯗꯥꯀꯨ ꯀꯔꯤ ꯀꯔꯥꯡ ꯃꯥꯟꯈ꯭ꯔꯦꯗꯥꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯈꯜꯂꯦꯕ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏ ꯑꯗꯨꯅ ꯃꯣꯏꯁꯦ ꯑꯐꯕ ꯃꯤꯗꯤ ꯃꯥꯟꯗꯦꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯈꯜꯂꯦ ꯑꯗꯩꯗ ꯕꯣꯏꯇꯣꯟꯁꯤꯗ ꯁꯟꯁꯤꯅ ꯍꯥꯏꯔꯦ ꯍꯦ ꯕꯣꯏꯇꯣꯟ ꯑꯥꯗ ꯂꯥꯛꯏꯕ ꯅꯨꯄꯥ ꯑꯍꯨꯝꯁꯦ ꯗꯥꯀꯨ ꯗꯔꯥꯡ ꯌꯥꯝ ꯃꯥꯜꯂꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏ ꯃꯣꯏꯅ ꯍꯥꯏꯔꯤꯉꯩꯅꯦ ꯅꯪ ꯌꯥꯎꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯕꯥꯅꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯅ ꯍꯥꯏꯔꯦꯕ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯕꯣꯏꯇꯣꯟꯁꯤꯗ ꯍꯣꯏꯅ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯃꯕꯥꯅꯤꯅ ꯁꯨꯝ ꯂꯥꯛꯄꯒ ꯉꯁꯥꯏ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯂꯥꯛꯄꯒ ꯌꯧꯁꯟꯅꯔꯛꯑꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯕꯣꯏꯇꯣꯟꯁꯤꯗ ꯍꯥꯏꯔꯦ ꯍꯦ ꯅꯨꯄꯥ ꯅꯣꯏ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ ꯁ꯭ꯋꯥꯏꯁꯦ ꯃꯤ ꯑꯃꯇ ꯆꯠꯄ ꯌꯥꯗꯦ ꯅꯣꯏ ꯈꯪꯗ꯭ꯔꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯉꯗꯤꯅꯦ ꯅꯪꯒꯤ ꯁꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯣ ꯑꯅ ꯍꯥꯏꯔꯛꯄꯁꯤꯗ ꯉꯁꯥꯏ ꯁꯟꯁꯤꯅ ꯃꯣꯏ ꯃꯔꯣꯟꯗ ꯋꯥꯅ ꯃꯥꯏ ꯃꯔꯣꯟꯗꯣ ꯈꯣꯡꯉꯛꯑꯦꯕ ꯁꯟꯁꯤꯅ ꯑꯗꯩꯗꯨꯗ ꯃꯥꯅ ꯈꯣꯡꯉꯛꯏꯕ ꯃꯔꯣꯟꯗꯨꯅ ꯀꯃꯥꯏꯅ ꯍꯥꯏꯅꯣꯗ ꯕꯣꯏꯇꯣꯟ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯔꯣ ꯑꯗꯨꯒ ꯅꯪꯁꯨ ꯀꯅꯥꯝ ꯂꯩꯇꯕ ꯁꯥꯔꯒꯅꯦ ꯁꯟꯁꯤ ꯄꯨꯔꯗꯤ ꯑꯩꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯅꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯑꯣꯏꯖꯒꯦ ꯅꯣꯏ ꯅꯅꯥꯛꯇ ꯂꯥꯛꯀꯦꯅ ꯍꯥꯏꯔꯣ ꯑꯗꯨꯒ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯑꯃ ꯌꯦꯡꯉꯒ ꯏꯕꯥꯅꯤ ꯅꯥꯟꯊꯣꯔꯛꯑꯁꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤꯅꯦ ꯃꯣꯏ ꯍꯥꯏꯔꯤꯉꯩ ꯅꯪ ꯌꯥꯔꯣꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯍꯥꯏꯔꯛꯏꯅꯦꯕ ꯑꯗꯒꯤꯗꯤ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯑꯗꯨꯅ ꯐ ꯇꯥꯔꯦ ꯑꯩꯈꯣꯏꯅꯤꯃꯛ ꯃꯥꯡꯃꯤꯟꯅꯗꯅ ꯁꯤꯃꯤꯟꯅꯗꯅ ꯇꯧꯗꯣꯏ ꯁꯔꯨꯛꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯅꯨꯄꯥ ꯑꯍꯨꯝꯁꯤꯗ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯗ ꯃꯍꯥꯁꯣꯏ ꯁꯟꯁꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯅꯕ ꯂꯩꯇꯗꯅ ꯑꯩꯁꯦ ꯊꯋꯥꯏ ꯋꯥꯗꯅ ꯂꯩꯔꯝꯃꯤꯅꯤ ꯑꯗꯒꯤ ꯁꯟꯗ ꯅꯠꯇꯅ ꯑꯩꯁꯨ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯗꯅ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯃꯍꯥꯁꯣꯏ ꯑꯍꯨꯝꯅ ꯂꯧꯔꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯥꯟ ꯆꯥꯔꯦ ꯌꯥꯝ ꯐꯔꯦ ꯑꯗꯨꯅ ꯁꯟꯁꯤꯒ ꯂꯣꯏꯅꯅꯅꯦ ꯑꯩꯁꯨ ꯄꯨꯕꯤꯔꯣ ꯅꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯩ ꯁꯨꯖꯒꯦꯅ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯑꯁ ꯐꯔꯦꯗ ꯃꯁꯤꯗꯤꯅ ꯀꯟꯗꯅ ꯁꯟꯁꯤꯒ ꯕꯣꯏꯇꯣꯟꯁꯤꯒ ꯄꯨꯔꯒ ꯅꯨꯄꯥ ꯑꯍꯨꯝꯁꯤꯅ ꯂꯥꯛꯑꯦ ꯁꯟꯁꯤꯅ ꯄꯨꯜꯂꯒ ꯊꯝꯃꯦ ꯄꯨꯟꯁꯤꯜꯂꯦ ꯑꯗꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯃꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯗꯅ ꯑꯗꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯊꯕꯛꯈꯩ ꯕꯣꯏꯇꯣꯟꯁꯤꯅ ꯂꯣꯏ ꯇꯧꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯕꯣꯏꯇꯣꯟꯁꯤꯗ ꯅꯣꯡꯃꯗꯤ ꯃꯣꯏ ꯑꯍꯨꯝꯅꯅꯦ ꯕꯣꯏꯇꯣꯟ ꯀꯩꯊꯦꯜ ꯆꯠꯂꯒꯅꯦ ꯁꯦ ꯆꯥꯅ ꯊꯛꯅꯕ ꯌꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯨꯆꯣꯅ ꯕꯣꯏꯇꯣꯟꯁꯦ ꯆꯠꯍꯜꯂꯦꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯑꯗꯒꯤꯗꯤ ꯑꯁ ꯕꯣꯏꯇꯣꯟꯁꯤꯅ ꯇꯥꯟ ꯆꯥꯔꯦꯗꯥꯅ ꯃꯥꯁꯦ ꯀꯩꯊꯦꯜꯗ ꯂꯥꯛꯑꯦ ꯑꯗꯩꯗ ꯀꯩꯊꯦꯜꯗ ꯂꯥꯛꯄꯁꯤꯗ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯕ ꯑꯗ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯁꯤꯗ ꯃꯥꯅ ꯃꯁꯤꯗꯤ ꯇꯨꯄꯤ ꯑꯃ ꯂꯩꯈꯤꯒꯦꯅ ꯇꯨꯄꯤ ꯑꯃ ꯂꯩꯔꯛꯄ ꯇꯨꯄꯤꯁꯤ ꯎꯞꯄꯒ ꯍꯜꯂꯛꯄꯁꯤꯗ ꯁꯟꯁꯤꯅꯅꯦ ꯕꯣꯏꯇꯣꯟꯁꯤ ꯎꯕꯗ ꯈꯜꯂꯦꯕ ꯑꯁ ꯃꯥꯅ ꯇꯨꯄꯤ ꯑꯃ ꯎꯞꯄ ꯂꯥꯛꯏꯁꯦ ꯐꯖꯈ꯭ꯔꯦ ꯇꯥꯟ ꯆꯥꯅꯔꯦ ꯃꯁꯤ ꯇꯧꯔꯒ ꯂꯧꯁꯤꯡ ꯑꯃ ꯇꯧꯗꯗꯤ ꯌꯥꯔꯔꯣꯏꯅ ꯉꯁꯥꯏꯒꯤ ꯁꯟꯁꯤꯅ ꯕꯣꯏꯇꯣꯟꯁꯦ ꯀꯧꯁꯜꯂꯦ ꯕꯣꯏꯇꯣꯟ ꯁꯤꯗ ꯆꯪꯉꯛꯈꯣ ꯂꯥꯛꯑꯣꯅ ꯀꯧꯁꯜꯂꯦ ꯁꯟꯁꯤꯗ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯅ ꯍꯥꯏ ꯅꯪꯒꯤ ꯇꯨꯄꯤꯗꯣ ꯇꯥꯟ ꯌꯥꯝ ꯆꯥꯅꯔꯦ ꯑꯗꯨꯅꯅꯦ ꯃꯣꯏꯅ ꯅꯪꯒꯤ ꯇꯨꯄꯤꯗꯣ ꯍꯪꯉꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯣ ꯅꯪꯅꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯌꯣ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯨꯄꯤꯁꯦ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯑꯩꯅ ꯄꯤꯔꯤꯕ ꯇꯨꯄꯤꯁꯦ ꯑꯆꯝꯕ ꯇꯨꯄꯤ ꯅꯠꯇꯦ ꯅꯪꯅ ꯁꯤ ꯎꯞꯄꯒ ꯆꯠꯄ ꯃꯇꯝꯗ ꯅꯪꯅ ꯂꯩꯅꯤꯡꯕ ꯄꯣꯠ ꯆꯩ ꯂꯩꯕ ꯃꯇꯝꯗꯅꯦ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧꯗꯅꯅꯦ ꯂꯦꯝꯅ ꯂꯧꯕ ꯌꯥꯅꯤ ꯑꯗꯨꯅ ꯅꯪ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯃꯥꯡꯍꯟꯒꯅꯨ ꯁꯤꯒꯤ ꯇꯨꯄꯤꯁꯦ ꯎꯞꯄꯒꯅꯦ ꯅꯪꯅ ꯂꯩꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯣ ꯂꯣꯏꯅ ꯂꯩꯕ ꯌꯥꯅꯤ ꯍꯥꯏꯌꯣ ꯑꯗꯨꯒ
ngasi aina poraiba pochaije siju tupije upa chapa matamda paisa pibadane paisa amta lahu yade na haijanaraga ne nangna nangondagi paisa na hantokro moina pirakpa paisa do ana sanjina boitonjida haire aduga ne moina tupije soidana lauge laige hairakani adaiduda nangna ne fare adoidi noigi nanakta sanjiga aiga leireije kuire aduna akhoi ani thadok piro na tupiji mamal loina pidi piningdabne adubu thadok piro na nangna adumai hayuko na sanjina haire adagidi hoi fare adumai hairage na maji lai adagidi mana hek changakpajida ngasai moi humji leirame moi humjina boiton nangi tupidudi yam fajaye kaidai tupino fajaine na aigi tupije icham chamba tupi nateda ahalamna aibu yamna nungsi pirambani adagi moi humjina tupibu tupigi tupi amai mane asama tupi nate aju tupi du kari thoke ana moi humjina haire ande sigi tupi je upaga chapa matamda ibungo nangna laining ba pochai leiba matamda ne paisa amta lahoroi tupi je upaga chaluko nang pochai laininga kanda nang saigi ahanduna hairame adaida aiju enjang napi do leiba chapada tupi je upaga chalabani na paisa amta lahu yadre ado to noi ngasai enjang napi leibagi piba paisa do sini se na pire andagi di moi me amarakte amana thajade kadai deino tupi upa chalaga bu mina paisa amta lahu yade jibo thajade na haire ena adagi di boiton na ne noi thajadradi heyenda chachina boitonjina haire adagi chak to matung da ne moi humji ju pothari ne ne hiptokre adagi moi humjina pothabagi tumi kansida boitonjina sanjigi manaksida mung lae ne sanjigi manaksida laaga ne sanjida mana haire aina sumaina haigare nangna hayo ngaido loi haire ado moina thajadre adai da aina noi thajadradi hayeng kaithenda chalaga tupi ju paga chapada paisa lahu de do yengna rusi na haidokre do kamain tausi ke na boitonjina sanjida mu haire ba adagi sanjina mu haire adoi di phare hoji moi tumhori haiba natro tumhori na khumme boitonjina mu ado nangne paisa khara hapchalo puro aduga ne nangna laigadaba pochai dukan da changadaba kaithen polakta changadaba do nangna ne chalaga ne paisa khaga hana loi yelamo achapo yombam adagi phiron yombam da ne paisa khaga loi piramo aduga hayeng moi humduga ne chalo sumain tawroko na ngasai sanjina boitonjida haire adagi maji mu paisa khara hapchalaga kaithenjida chatle prapap yam thuna yangna chatle adagi mana hotel amda sangaga hotel mapujida ne hayeng di akhoi mari sumaina lakani aduna ne akhoi mari na chabagi paisa do ai ngasi jaramage adagi mu thola akhoi atum hau ladu bera yombamda mu mana changaga hayeng ne akhoi mari sumaina achapo chaba lakani ado akhoi mari na chabagi ne paisa sumaina piramge na mu aduda jung paisa mu pithome ba adagi mu phiron yombam dukalamda mu hayeng ne akhoi mi mari lakani aduna akhoina sena chana ba khongau purit leigani ado adugi paisa ne ai paisa pithongge na paisa adajung pithome ba mana adagi di maje per hale adagi nongalaga moi ahumjina ne saigi free da tupi do upa chapa matamda paisa amta laude khote haibado moi di yengning bana khangam da dana ne nonge ngan baga boiton chachi nangna tupi upa chapada laining ba chaning ba chaba yai paisa laude do yengra ji chachi na boiton je tupi upsale noi thajadra yengu na moi ahumjiga dagi moi mari je lakminare ngarang hotel da paisa piramba hotel da changaga moi mari je cha thaktana cha po cha dana khotana tawre dagi di moi je chaba loiraga hogala lai kaimta paisa piro kholo jo amta hairaktre moi don gi chummane ne na moi humje khanare adagi mu khoi athum hau yon ba dukan lamda mu changaga moina chaning ba chapol athum hau ladu bera dong chare aduju mu paisa jo hairaktre mana ngarang loi gen thomamni na hairaktre adagi mu aduju cha loiraga lai de moi humje sungang ne boiton gi tupi je chum jani ne chumine na moi humje sung lon ngang ne
ꯑꯗꯒꯤ ꯑꯃꯨꯛ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟꯗ ꯑꯃꯨꯛ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯄꯥꯝ ꯑꯄꯥꯝꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯈꯟꯗꯅ ꯃꯥ ꯁꯦꯠꯄ ꯆꯥꯟꯅꯒꯗꯕ ꯄꯛꯀꯗꯕ ꯈꯜꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏ ꯃꯔꯤꯁꯦ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯄꯩꯁꯥꯁꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯂꯧꯍꯧꯗ꯭ꯔꯦ ꯄꯩꯁꯥꯒꯤ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯕꯣꯏꯇꯣꯟꯅ ꯉꯔꯥꯡ ꯆꯠꯂꯒ ꯄꯩꯁꯥ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅ ꯄꯩꯁꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯁꯨ ꯃꯣꯏ ꯑꯍꯨꯝꯗꯤ ꯇꯨꯄꯤꯗꯨ ꯎꯞꯄꯒꯤ ꯂꯧꯍꯧꯗ꯭ꯔꯤꯅꯦꯅ ꯈꯜꯂꯤꯅꯤ ꯑꯗꯩ ꯁꯣꯝꯗꯗꯤ ꯕꯣꯏꯇꯣꯟꯅ ꯂꯣꯏ ꯉꯔꯥꯡ ꯆꯠꯂꯒ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅ ꯄꯩꯁꯥꯗꯣ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯒ ꯕꯣꯏꯇꯣꯟꯁꯤꯒ ꯃꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯦ ꯑꯗ ꯑꯁ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯂꯣꯟꯅ ꯈꯟꯅꯔꯦ ꯕꯣꯏꯇꯣꯟꯒꯤ ꯇꯨꯄꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯂꯧꯍꯧꯁꯤꯒꯦꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯈꯟꯅꯔꯦ ꯑꯗꯒꯤꯗꯤ ꯍꯦꯛꯇ ꯂꯧꯒꯦꯅ ꯍꯥꯏꯔꯁꯤꯁꯦ ꯑꯅ ꯍꯥꯏꯗꯅ ꯕꯣꯏꯇꯣꯟ ꯅꯪꯒꯤ ꯇꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯣ ꯌꯥꯔꯣꯏ ꯃꯤ ꯑꯍꯟꯗꯨꯅ ꯑꯩ ꯅꯨꯡꯁꯤꯗꯅ ꯄꯤꯔꯝꯃꯤꯅꯤ ꯇꯨꯄꯤꯁꯦ ꯌꯥꯔꯣꯏ ꯑꯆꯝꯕ ꯇꯨꯄꯤ ꯅꯠꯇꯦ ꯃꯤꯉꯣꯟ ꯄꯤꯊꯣꯛꯀꯅꯣꯅ ꯍꯥꯏꯔꯝꯃꯤꯅꯤ ꯑꯅ ꯍꯥꯏꯔꯦ ꯕꯣꯏꯇꯣꯟ ꯅꯪꯒꯤ ꯇꯨꯄꯤꯁꯦ ꯀꯌꯥ ꯄꯤꯌꯨ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯂꯧꯖꯔꯒꯦ ꯄꯤꯔꯣ ꯕꯣꯏꯇꯣꯟꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯉꯁꯥꯏ ꯁꯟꯗꯨꯅ ꯇꯨꯄꯤꯗꯣ ꯄꯤꯌꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯌꯣꯅ ꯍꯥꯏꯕꯗꯣ ꯑꯗꯩꯗꯨꯗ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯏꯗꯤ ꯑꯩ ꯄꯤꯗꯤ ꯌꯥꯝ ꯄꯤꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯣꯏ ꯑꯍꯨꯝꯅꯅꯦ ꯄꯤꯌꯨ ꯍꯥꯏꯔꯕꯅꯤꯅꯅꯦ ꯁꯟꯁꯤꯒ ꯑꯩꯒ ꯅꯣꯏꯗ ꯂꯩꯔꯛꯏꯁꯦ ꯐꯅꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯇꯨꯄꯤꯁꯦ ꯂꯧꯖꯍꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅꯤꯁꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯅꯤꯃꯨꯛ ꯆꯠꯆꯈ꯭ꯔꯒꯦꯅ ꯉꯁꯥꯏꯒꯤ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯄꯩꯁꯥꯁꯨ ꯄꯤꯗꯕꯤꯗ ꯃꯣꯏ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯔꯤꯁꯦ ꯐꯔꯦ ꯑꯣ ꯐꯔꯦ ꯊꯥꯗꯣꯛꯄꯤꯔꯒꯦ ꯇꯨꯄꯤꯗꯣ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯣꯅ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯛꯑꯦ ꯁꯟꯁꯤꯒ ꯕꯣꯏꯇꯣꯟꯁꯤꯒ ꯂꯥꯛꯑꯦ ꯑꯗꯩ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯅꯣꯡꯉꯥꯜꯂꯒ ꯃꯣꯏ ꯑꯍꯨꯝꯁꯦ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯆꯥ ꯑꯍꯨꯝ ꯄꯣꯔꯛꯑꯣ ꯑꯆꯥꯄꯣꯠ ꯑꯍꯨꯝ ꯄꯣꯔꯛꯑꯣ ꯀꯥꯏꯅ ꯃꯣꯏꯁꯦ ꯆꯥꯅꯤꯡꯁꯦ ꯀꯧꯗꯅ ꯆꯥꯊꯣꯛꯑꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯣꯏꯁꯦ ꯆꯠꯀꯦ ꯇꯧꯕꯗ ꯉꯁꯥꯏ ꯍꯣꯇꯦꯜ ꯃꯄꯨꯗꯨꯅ ꯀꯩꯅꯣ ꯉꯥꯏꯈꯣꯅꯦ ꯆꯥꯕ ꯊꯛꯄꯒꯤ ꯄꯩꯁꯥꯗꯤ ꯄꯤꯔꯝꯗꯅ ꯅꯣꯏꯅ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣꯅ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯣ ꯑꯅ ꯍꯥꯏꯔꯦꯅꯦ ꯀꯣꯛꯇ ꯇꯨꯄꯤ ꯑꯃ ꯎꯞꯄꯤꯁꯤ ꯅꯪ ꯎꯗ꯭ꯔꯕꯣꯅ ꯍꯥꯏꯕꯗꯤ ꯅꯪ ꯇꯨꯄꯤ ꯎꯞꯄꯒ ꯀꯩꯗꯧꯗꯣꯏꯕ ꯄꯩꯁꯥꯗꯤ ꯄꯤꯗꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔꯒ ꯅꯪ ꯇꯨꯄꯤ ꯎꯠꯂꯤ ꯀꯩꯅꯣ ꯀꯔꯤꯒꯤ ꯇꯨꯄꯤꯅ ꯃꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯡꯅ ꯆꯦꯠ ꯂꯥꯎ ꯊꯥꯔꯦꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅꯦꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯅ ꯎꯞꯄꯗ ꯇꯨꯄꯤꯁꯦ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦꯅ ꯈꯟꯗꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯌꯥꯎꯕ ꯄꯩꯁꯥꯗꯨ ꯄꯨꯊꯣꯛꯑꯒ ꯈꯥꯏꯖꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜꯁꯤꯗ ꯄꯩꯁꯥꯁꯦ ꯄꯤꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯈꯟꯅꯔꯦ ꯇꯨꯄꯤꯁꯦ ꯑꯩꯅ ꯎꯞꯄ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦ ꯍꯨꯔꯥꯟꯕ ꯑꯅꯤꯁꯨꯕ ꯅꯪ ꯑꯃꯨꯛ ꯎꯞꯄꯒꯅꯦ ꯑꯊꯨꯝ ꯑꯍꯥꯎ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯪꯁꯤꯌꯦꯅ ꯉꯁꯥꯏ ꯇꯨꯄꯤꯗꯣ ꯑꯃꯅ ꯑꯃꯨꯛ ꯎꯞꯄꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯆꯥꯅꯤꯡꯕ ꯖꯤꯂꯤꯕꯤꯒ ꯆꯥꯔꯗꯅ ꯂꯗꯨ ꯕꯦꯔꯥꯒ ꯆꯥꯔꯗꯅ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯀꯦ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟ ꯃꯄꯨꯁꯦ ꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯇꯞ ꯆꯥꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯔꯤꯗꯨꯕꯣ ꯑꯅ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯣ ꯑꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯦꯅꯦ ꯀꯩꯅꯣ ꯅꯪ ꯇꯨꯄꯤ ꯎꯞꯄ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯇꯨꯄꯤꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯦ ꯆꯥꯕꯒꯤ ꯑꯅ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯅꯦ ꯅꯪꯕꯣ ꯅꯪ ꯑꯃꯨꯛꯁꯨ ꯍꯥꯏꯕꯗ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯑꯁꯣꯝꯗ ꯊꯥꯔꯛꯄꯗꯨꯃꯥꯏꯅ ꯑꯃꯨꯛꯁꯨ ꯕꯥꯛ ꯊꯥꯖꯤꯜꯂꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅꯦ ꯁꯤꯕꯣ ꯕꯣꯏꯇꯣꯟꯅ ꯎꯞꯄꯒ ꯆꯠꯄꯗꯗꯤ ꯄꯩꯁꯥ ꯑꯝꯇ ꯂꯧꯍꯧꯗꯦ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦꯅꯦ ꯑꯩꯅ ꯎꯞꯄꯤꯁꯤꯁꯨ ꯃꯣꯏꯒꯤꯁꯨ ꯑꯃꯨꯛ ꯄꯩꯁꯥꯗꯣ ꯄꯤꯗ ꯌꯥꯗꯕꯅꯤꯅ ꯄꯤꯊꯣꯛꯑꯝꯃꯦ ꯄꯩꯁꯥ ꯃꯣꯏꯗꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯅꯦꯅ ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯐ꯭ꯔꯤꯗ ꯆꯥꯔꯨꯔꯅꯦꯅ ꯂꯥꯛꯄꯅꯤꯅ ꯄꯩꯁꯥꯗꯣ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯏꯇꯥꯎ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯨꯕ ꯅꯪ ꯑꯃꯨꯛ ꯎꯞꯄꯁꯦ ꯑꯩꯉꯣꯟꯗꯁꯨ ꯆꯥꯟꯅꯗ꯭ꯔ ꯃꯥꯅꯦ ꯇꯨꯄꯤꯁꯦ ꯅꯪ ꯑꯃꯨꯛ ꯎꯞꯄꯒ ꯐꯤꯔꯣꯟ ꯌꯣꯟꯐꯝꯗ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯁꯤꯁꯦꯅ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯃꯨꯛ ꯎꯞꯄꯒ ꯇꯨꯄꯤꯁꯦ ꯐꯤꯔꯣꯟ ꯌꯣꯟꯐꯝꯁꯤꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯑꯗꯒꯤꯗꯤ ꯐꯤꯔꯣꯟꯁꯦ ꯈꯜꯂꯦ ꯃꯥꯏ ꯃꯣꯏ ꯑꯍꯨꯝꯒꯤ ꯈꯜꯂꯦ ꯑꯗꯨꯒ ꯄꯩꯁా ꯄꯤꯗꯕꯤꯗ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯑꯦꯅꯦ ꯑꯗꯒꯤꯗꯤ ꯐꯤ ꯌꯣꯟꯕꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯐꯤꯔꯣꯟ ꯂꯧꯔꯒ ꯄꯩꯁా ꯄꯤꯔꯝꯗꯅ ꯆꯠꯂꯤ ꯀꯩꯅꯣ ꯑꯅ ꯍꯥꯏ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯣꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯦꯅꯦ ꯀꯔꯤ ꯇꯨꯄꯤ ꯎꯞꯄ ꯅꯪ ꯇꯨꯄꯤꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯩꯁా ꯄꯤꯔꯝꯃꯨ ꯍꯥꯏꯕꯅꯤ ꯑꯩ ꯇꯨꯄꯤꯁꯤ ꯎꯞꯄꯤꯁꯤ ꯎꯗ꯭ꯔꯅ ꯍꯦꯟꯅ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯨꯕꯁꯦ ꯈꯔꯁꯨ ꯁꯥꯎꯒꯟꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯗꯤ ꯑꯩꯈꯣꯏꯅ ꯐꯤꯔꯣꯜ ꯂꯩꯕ ꯃꯇꯝꯗ ꯇꯨꯄꯤꯁꯤ ꯎꯞꯄ ꯂꯥꯛꯑꯒ ꯐꯤꯔꯣꯜ ꯑꯄꯥꯝ ꯈꯟꯕꯗ ꯄꯩꯁꯥ ꯂꯧꯗ꯭ꯔꯒ ꯉꯁꯤꯅ ꯄꯩꯁꯥ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯑꯅ ꯉꯁꯥꯏꯒꯤ ꯑꯍꯨꯝꯁꯨꯕꯁꯤꯅ ꯍꯥꯏꯕꯁꯤꯗ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦꯕ ꯑꯄꯪꯖꯥ ꯑꯉꯥꯡꯗꯨꯅ ꯅꯣꯏꯕꯨ ꯑꯄꯪ ꯁꯤꯔ ꯊꯝꯃꯝꯃꯦꯗꯅ ꯃꯥꯅ ꯉꯔꯥꯡꯗꯤ ꯄꯩꯁꯥ ꯂꯣꯏ ꯍꯥꯟꯅ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅꯦ ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏ ꯃꯃꯥꯡꯗ ꯄꯩꯁా ꯍꯥꯏꯔꯛꯀꯅꯣꯅ ꯄꯩꯁꯥ ꯍꯥꯟꯅ ꯂꯣꯏ ꯄꯤꯊꯣꯛꯑꯝꯃꯕꯅꯤꯅꯦ ꯑꯅ ꯍꯥꯏꯔꯛꯑꯦꯅꯦ ꯐꯤꯔꯣꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯄꯨꯁꯤꯅ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯂꯥꯛꯆꯩꯗ
ꯕꯣꯏꯇꯣꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯄꯪ ꯁꯤꯔꯒ ꯍꯦꯛ ꯊꯝꯃꯝꯃꯤꯗ ꯁꯟꯗꯨꯒ ꯕꯣꯏꯇꯣꯟꯗꯨꯒ ꯂꯩꯐꯝ ꯊꯤꯔꯨꯁꯤ ꯑꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯁꯤꯡꯅꯗꯅ ꯂꯥꯛꯑꯦ ꯕꯣꯏꯇꯣꯟꯒ ꯁꯟꯁꯤꯒ ꯂꯩꯐꯝꯁꯦ ꯀꯣꯏꯊꯤ ꯊꯤꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯪꯗꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯗꯩꯗꯨꯗ ꯁꯟꯁꯤꯅ ꯍꯥꯏꯅꯦꯕ ꯁꯣꯝꯗꯅ ꯑꯃꯨꯛ ꯕꯣꯏꯇꯣꯟ ꯑꯩꯈꯣꯏꯅꯤꯁꯦ ꯍꯨꯔꯥꯟꯕ ꯑꯍꯨꯝꯗꯨꯅ ꯁꯣꯏꯗꯅ ꯊꯤꯔꯛꯈꯤꯅꯤ ꯑꯗꯨꯅꯅꯦ ꯃꯣꯏ ꯑꯍꯨꯝꯁꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯗꯅ ꯆꯥꯗꯅ ꯊꯛꯇꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛꯇꯪꯗꯤ ꯄꯔꯥ ꯇꯝꯕꯤꯁꯤꯀꯣꯅ ꯁꯟꯁꯤꯅꯁꯨ ꯕꯣꯏꯇꯣꯟꯁꯤꯗ ꯍꯥꯏꯌꯦꯕ ꯑꯗ ꯍꯣꯏ ꯍꯣꯏ ꯑꯅ ꯃꯕꯥꯅꯤꯁꯦ ꯍꯥꯏꯅꯗꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯕꯣꯏꯇꯣꯟꯁꯤꯅ ꯃꯥꯁꯦ ꯏꯅꯥ ꯌꯥꯝ ꯈꯨꯜꯂꯤꯗꯅ ꯃꯥꯗꯤ ꯉꯥꯛ ꯁꯦꯟꯗꯅ ꯂꯩꯔꯤꯅꯦꯕ ꯑꯗꯩꯗꯨꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯃꯤ ꯑꯍꯨꯝ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯆꯪꯍꯜꯂꯛꯎꯀꯣꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯍꯥꯏꯅꯔꯤ ꯀꯥꯟꯁꯤꯗ ꯅꯨꯄꯥ ꯑꯍꯨꯝ ꯍꯨꯔꯥꯟꯕ ꯑꯍꯨꯝꯁꯦ ꯁꯤ ꯂꯥꯛꯑꯦ ꯁꯤꯕꯨ ꯕꯣꯏꯇꯣꯟꯒꯤ ꯂꯩꯐꯝꯂꯣ ꯕꯣꯏꯇꯣꯟꯒꯤ ꯌꯨꯝꯂꯣ ꯁꯤꯕꯣꯅ ꯍꯪꯕꯁꯤꯗ ꯃꯥꯅꯤ ꯃꯥꯅꯤ ꯕꯣꯏꯇꯣꯟ ꯂꯩꯕ꯭ꯔꯣꯅ ꯍꯥꯏꯔꯦ ꯂꯩ ꯆꯪꯉꯣ ꯆꯪꯉꯣ ꯑꯗꯒꯤꯗꯤ ꯍꯦ ꯍꯨꯔꯥꯟꯕ ꯑꯍꯨꯝ ꯑꯅ ꯇꯧꯔꯒ ꯃꯣꯏ ꯑꯍꯨꯝꯁꯤ ꯄꯨꯡꯉꯪꯉꯛꯑꯦꯅꯦ ꯅꯣꯏꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯗꯅ ꯂꯥꯛꯇꯅ ꯐꯣꯏꯗꯅ ꯆꯥꯔꯤꯗꯣ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯅꯣꯏ ꯑꯩꯅ ꯁꯤꯗ ꯐꯥꯖꯤꯜꯂꯒ ꯊꯝꯃꯗꯝꯅꯤ ꯗꯟꯗꯤ ꯄꯤꯒꯗꯝꯅꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯕ ꯂꯩꯔꯝꯒꯅꯤ ꯈꯪꯗꯦ ꯂꯩꯔꯝꯃꯣꯏ ꯈꯪꯗꯦ ꯑꯔꯥꯛ ꯑꯔꯥꯛꯄꯗꯒꯤ ꯃꯨꯟꯗꯅ ꯆꯥꯕ ꯅꯄꯥꯡꯒꯟ ꯅꯔꯧꯁꯤꯡꯅ ꯁꯨꯗꯅ ꯅꯣꯝꯗꯅ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯅꯄꯥꯡꯒꯟꯗꯤ ꯁꯥꯃꯨꯃꯨꯛ ꯆꯥꯎꯔꯒ ꯕꯣꯏꯇꯣꯟꯁꯤꯅ ꯃꯣꯏ ꯑꯍꯨꯝꯁꯤꯗ ꯍꯥꯏꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯣꯏ ꯑꯍꯨꯝꯁꯦ ꯑꯁ ꯕꯣꯏꯇꯣꯟ ꯐꯨꯕ ꯂꯥꯛꯄ꯭ꯔꯥꯕꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯣꯏꯅ ꯊꯋꯥꯏ ꯃꯥꯡꯒꯗꯣꯔꯤꯔꯅꯦ ꯇꯧꯔꯤꯁꯤꯕꯣꯅ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯍꯥꯏꯅꯔꯦꯕ ꯑꯗꯒꯤꯗꯤ ꯅꯣꯏ ꯑꯍꯨꯝꯅꯦ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯔꯣꯏ ꯑꯆꯨꯝꯕ ꯑꯐꯕ ꯊꯕꯛꯇ ꯇꯧꯅꯤ ꯋꯥꯁꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤꯅꯦ ꯅꯣꯏ ꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯑꯅ ꯕꯣꯏꯇꯣꯟꯁꯤꯅ ꯍꯥꯏꯔꯦ ꯅꯣꯏꯕꯨ ꯑꯩꯅ ꯂꯣꯏꯅ ꯐꯥꯗꯅ ꯄꯨꯟꯗꯅ ꯊꯝꯒꯅꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯣꯏꯅ ꯋꯥꯁꯛꯎ ꯑꯅ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯍꯥꯏꯅꯔꯦ ꯏꯁ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯁꯔꯨꯛ ꯕꯣꯏꯇꯣꯟꯁꯦ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯃꯤ ꯑꯃꯇ ꯂꯩꯖꯗ꯭ꯔꯦꯅ ꯌꯥꯝꯅ ꯇꯣꯟꯕ ꯇꯥꯔꯕ ꯑꯉꯥꯡ ꯑꯣꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯒ ꯂꯥꯛꯑꯒ ꯆꯥꯔꯤꯁꯦ ꯁꯤꯒꯤ ꯃꯍꯨꯠꯇ ꯃꯥꯒꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯖꯔꯒꯦ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯌꯥꯎꯖꯔꯔꯣꯏꯅ ꯍꯥꯏꯔꯒ ꯃꯥꯒꯤꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯦꯅ ꯃꯣꯏ ꯑꯍꯨꯝꯁꯦ ꯈꯟꯅꯔꯦ ꯑꯗꯒꯤꯗꯤ ꯕꯣꯏꯇꯣꯟ ꯐꯔꯦ ꯑꯩꯈꯣꯏꯅꯦ ꯉꯁꯤꯕ ꯅꯨꯃꯤꯠꯁꯤꯗꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯖꯔꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯅꯦ ꯅꯪꯒꯤ ꯖꯒꯥꯁꯤꯗ ꯀꯔꯤꯅꯣ ꯁꯨꯕ ꯌꯥꯕ ꯁꯨꯖꯔꯒꯦ ꯅꯪꯒꯤꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯖꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯣꯏꯇꯣꯟꯅ ꯃꯣꯏ ꯑꯍꯨꯝꯁꯨ ꯑꯆꯨꯝꯕ ꯂꯝꯕꯦꯟꯗ ꯄꯨꯕꯤꯗꯅ ꯃꯥꯒꯤꯗ ꯃꯣꯏ ꯑꯍꯨꯝꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈ꯭ꯔꯦ